Pambei na luchingba Unlf ki akhanaba team amana lupa Lakh kuntaruk rom ki mamal oigadaba mayai ga bachinjak sing fagat pangam krai lubasina mayai ka bachinjak sing yonba ma di puthok pusin tawbagi akhanaba paw ma fangbadagi team aduna tungan ba mafam anida ngarang chathakiba drive ta N10 tablet diazepam tablet amadi codeine syrup kaloina na chinjak sing adubu lalolitik tawbani haiba mioi ani su fagat pangam ki hairi Hiramasiga mari lainana Imphal West ki Langol Ningthau Laikai Community Hall da pangthokiba pawgi mifam amada Pambei na luchingba UNLF ki media coordinator Charai Rongbana phongdorakpada ngarangi drive aduda Kangla Drugs and Surgical Naurem Thonggi mapu Nongthombam Zamsezit alias Thoigi apokpa and Megazit amadi Polamsing asi Thamfam Silangba Sagolpan Lukram Lairaktagi Zamsezit ki maku bok ngarianbam Hitler apokpa lekitraba kabok fagat pangamki Hariba polam singa si sangai paroki St. Joseph School manakta leiba Hitler gi godown dagi fagat pangam kivani adu bahauzi fawu ki oina hariba polam singa si gi mapu oriba Zamsezit fagat pangam dri haiki Mayai ka bachinjak singa si pak sana lalol itik chatharak pasina haugalak liba naharo singa si gi fibam asuki matik sokhalle haiba wafam Charai Rongbana thamladuna kunaida achoba negative impact ama piriba sidagi kanana ba Pambei na luchingba UNLF na khanaba drive si chathavani Drug lalonbagi thaba si chahi kharagi mamangdagi chathare haibadi khangba ngamle haina phongdokhi fagalaba polam sing adu langol apun mamaira paibi amadi Universal Mothers Organization da sinaraba matung paumi singi mamangda mai thaduna manghanki Asiguma isagi lalo itiki karbasi khoi khunai sida yamna pak sanna chatharak pal number more kana ngasi de khoi ki tumgi horok liba harol sing asi aduki matik phibam sohalle adu madi masige asauba negative impact kama khoi ki khunai da pijiba si lege khoi ni Unlf na tumgi mirol sing asi kanawi dam ta khanna chathaba drive am da phagalak pani masigi phagalak liba ni sagi polam sing asi kano si mamal si charakna 26 lakhs adu maina oi ana masi khoi na hujik ni sagi polam sing asi media gi mangda langon apunba Mara Pavi Imasing Amadi, Universal Mother Organization UMO Imasing, the Queen Sinazaragani, Aluga Imasing, Sagi Polam Sing, Mangan Binaba, Unlf Makai Digi, Masim Suthamzari.